ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯤꯄꯨꯔꯤ ꯏꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗꯤ ꯀꯣꯛꯅꯣꯅ ꯈꯣꯏꯔꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯅ ꯍꯥꯞꯄꯤꯔꯛꯄ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯑꯃ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯆꯈꯤꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯗ ꯉꯥꯛꯄꯤꯌꯨ ꯍꯥꯏꯖꯔꯤ꯫ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤ ꯑꯁꯤ ꯍꯧꯅꯕ ꯇꯧꯖꯔꯒꯦ꯫ ꯋꯥꯔꯤ ꯑꯁꯤ ꯉꯁꯤꯗꯒꯤ ꯆꯍꯤ 3ꯒꯤ ꯃꯃꯥꯡꯗ ꯑꯩꯅ ꯂꯩꯔꯤꯕ ꯈꯨꯜ ꯑꯁꯤꯗ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯑꯩꯈꯣꯏ ꯈꯨꯜ ꯑꯁꯤꯒꯤ ꯑꯣꯏꯅ ꯈꯣꯡꯅꯥꯡ 3 ꯍꯧꯏ꯫ ꯈꯨꯟꯖꯤꯟꯗ ꯑꯃ, ꯈꯨꯟꯌꯥꯏꯗ ꯑꯃ, ꯑꯗꯨꯒ ꯈꯨꯟ ꯏꯔꯣꯏ ꯂꯣꯏꯕ ꯆꯤꯡꯈꯣꯡ ꯑꯃꯒꯤ ꯃꯌꯥꯗ ꯑꯃꯒ꯫ ꯊꯥꯏꯅ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯍꯥꯏꯕꯗ ꯍꯧꯖꯤꯛꯀꯤ ꯈꯣꯡꯅꯥꯡ 3ꯁꯤ ꯃꯇꯝ ꯑꯃꯗ ꯃꯈꯣꯏꯁꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯣꯏꯅ ꯂꯩꯔꯝꯃꯤ ꯍꯥꯏ꯫ ꯂꯥꯏꯒꯤ ꯁꯥꯞ ꯑꯃꯗꯒꯤ ꯈꯣꯡꯅꯥꯡ ꯑꯣꯟꯈꯤꯕꯅꯤ ꯍꯥꯏ꯫ ꯑꯗꯨꯕꯨ ꯈꯨꯟꯖꯤꯟꯗ ꯍꯧꯔꯤꯕ ꯈꯣꯡꯅꯥꯡ ꯄꯥꯟꯕꯤ ꯑꯁꯤꯗꯤ ꯁꯣꯔꯣꯛꯀꯤ ꯃꯌꯥꯗ ꯍꯧꯔꯝꯃꯤ꯫ ꯑꯩꯈꯣꯏꯁꯨ ꯅꯣꯡ ꯐꯥꯗꯣꯛ ꯒꯥꯔꯤ ꯉꯥꯏꯕꯗ ꯍꯧꯖꯤꯛꯀꯤ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯉꯥꯏꯅꯔꯝꯃꯤ꯫ ꯃꯔꯝꯗꯤ ꯃꯐꯝ ꯖꯒꯥ ꯑꯗꯨ ꯌꯥꯝꯅ ꯏꯪꯅ ꯆꯤꯛꯅ ꯎꯔꯨꯝ ꯂꯥꯡꯉꯝꯃꯤ꯫ ꯑꯁꯨꯝꯅ ꯆꯍꯤ ꯀꯌꯥ ꯑꯃ ꯍꯧꯗꯨꯅ ꯂꯥꯛꯂꯕ ꯈꯣꯡꯅꯥꯡ ꯄꯥꯟꯕꯤ ꯑꯁꯤ ꯂꯝꯕꯦꯟ ꯁꯦꯝꯃꯛꯄꯗ ꯀꯛꯑꯅꯤ ꯍꯥꯏꯗꯅ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯣꯔꯗꯔ ꯑꯃ ꯊꯣꯛꯂꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯈꯨꯟꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅꯗꯤ ꯋꯥꯐꯝ ꯑꯗꯨ ꯌꯥꯔꯝꯗꯦ꯫ ꯂꯥꯏꯑꯣꯏꯔꯕ ꯈꯣꯡꯅꯥꯡ ꯄꯥꯟꯕꯤꯅꯤ, ꯆꯤꯟꯗꯐꯥꯎ ꯌꯥꯟꯕ ꯇꯨꯞꯄ ꯂꯩꯇꯦ, ꯖꯒꯥ ꯑꯗꯨꯗ ꯑꯗꯨꯝ ꯍꯧꯖꯁꯅꯨ, ꯃꯈꯣꯏꯅ ꯂꯝꯕꯦꯟ ꯁꯦꯝꯒꯦ ꯍꯥꯏꯔꯕꯁꯨ ꯈꯔ ꯊꯩꯗꯣꯛ ꯊꯩꯖꯤꯟ ꯇꯧꯔꯒ ꯁꯦꯝꯃꯨ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯈꯨꯟꯒꯤ ꯄ꯭ꯔꯙꯥꯟꯗ ꯑꯍꯟꯁꯤꯡ ꯑꯗꯨꯅ ꯋꯥꯀꯠꯂꯝꯃꯤ꯫ ꯈꯨꯟꯒꯤ ꯄ꯭ꯔꯙꯥꯟꯁꯨ ꯈꯨꯟꯒꯤ ꯋꯥꯕꯨ ꯇꯥꯒꯗ꯭ꯔꯥ, ꯁꯔꯀꯥꯔꯒꯤ ꯋꯥꯐꯝꯕꯨ ꯏꯟꯒꯗ꯭ꯔꯥ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯌꯦꯠꯅ ꯈꯣꯡꯅꯥꯡ ꯑꯗꯨ ꯌꯥꯟꯕꯗ ꯃꯇꯥꯈꯤ꯫ ꯑꯍꯜ ꯂꯃꯟꯁꯤꯡꯁꯨ ꯈꯣꯡꯅꯥꯡ ꯑꯗꯨ ꯌꯥꯟꯈꯤꯗꯣꯔꯦ ꯈꯪꯕꯗ ꯅꯨꯃꯤꯠ ꯅꯨꯡꯇꯤ ꯈꯨꯗꯤꯡꯒꯤ ꯈꯣꯡꯅꯥꯡ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯂꯥꯏ ꯇꯤꯟ ꯈꯣꯏꯔꯝꯃꯤ꯫ ꯈꯨꯜ ꯑꯁꯤ ꯑꯋꯥꯕ ꯆꯩꯕꯤ ꯆꯩꯊꯦꯡ ꯅꯪꯍꯟꯕꯤꯒꯅꯨ ꯍꯥꯏꯗꯅ ꯑꯈꯪ ꯑꯍꯩ ꯃꯥꯏꯕ ꯃꯥꯏꯕꯤ ꯀꯌꯥ ꯑꯃꯁꯨ ꯈꯣꯡꯅꯥꯡ ꯑꯗꯨꯕꯨ ꯌꯦꯡꯕ ꯂꯥꯛꯅꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗꯁꯨ ꯈꯣꯡꯅꯥꯡ ꯑꯗꯨ ꯍꯦꯛ ꯌꯥꯟꯕꯗ ꯈꯨꯜ ꯑꯁꯤ ꯑꯋꯥꯕ ꯇꯥꯒꯅꯤ ꯍꯥꯏꯗꯅ ꯃꯥꯏꯕ ꯃꯥꯏꯕꯤꯁꯤꯡꯅꯁꯨ ꯂꯩꯕꯥꯛ ꯑꯣꯏꯅ ꯆꯦꯜꯂꯛꯈꯤ꯫ ꯑꯗꯨꯕꯨ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ, ꯃꯇꯝꯒꯤ ꯈꯣꯡꯆꯠꯅꯤ꯫ ꯌꯥꯟꯗꯕ ꯌꯥꯔꯔꯣꯏꯗꯕ ꯈꯣꯡꯅꯥꯡ ꯑꯗꯨ ꯌꯥꯜꯂꯅꯤ ꯍꯥꯏꯕꯒꯤ ꯉꯁꯤꯒꯨꯝꯕ ꯑꯍꯤꯡ ꯑꯁꯤꯗ ꯈꯣꯡꯅꯥꯡ 3ꯁꯤ ꯋꯥꯔꯤ ꯁꯥꯟꯅꯕꯗꯧꯅ ꯃꯈꯣꯟ ꯊꯣꯔꯛꯈꯤ꯫ ꯑꯍꯤꯡ ꯑꯗꯨꯗꯁꯨ ꯈꯨꯟꯒꯤ ꯍꯨꯏꯁꯤꯡꯁꯨ ꯌꯥꯝꯅ ꯀꯞꯄꯝꯃꯤ꯫ ꯇꯥꯔꯛꯂꯤꯕ ꯃꯈꯣꯜ ꯑꯗꯨꯁꯨ ꯑꯉꯛꯄꯅꯤ꯫ ꯎꯖꯥꯎ ꯑꯃ ꯌꯥꯟꯊꯔꯒ ꯇꯨꯔꯛꯄꯒꯤ ꯆꯦꯛꯈꯥꯏꯕꯒꯤ ꯃꯈꯣꯜ ꯑꯗꯨꯒꯨꯝ ꯈꯣꯡꯅꯥꯡ 3ꯁꯤꯗꯒꯤ ꯍꯧꯅ ꯃꯈꯣꯟ ꯊꯣꯔꯛꯈꯤ꯫ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗ ꯈꯨꯟꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯨ ꯑꯍꯤꯡ ꯑꯗꯨꯃ ꯇꯨꯝꯅꯔꯝꯗꯦ꯫ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯃꯤꯀꯨꯞ ꯑꯗꯨꯗꯁꯨ ꯈꯨꯟꯒꯤ ꯃꯤꯑꯣꯏ ꯄꯨꯝꯕ ꯑꯍꯜ ꯑꯉꯥꯡ ꯈꯥꯛꯇꯅ ꯏꯔꯨ ꯁꯦꯡꯅ ꯂꯨꯖꯊꯣꯛꯑꯒ ꯌꯥꯟꯒꯗꯧꯔꯤꯕ ꯈꯣꯡꯅꯥꯡ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯍꯩ ꯂꯩ ꯑꯊꯦꯟꯄꯣꯠ ꯀꯠꯂꯝꯃꯤ꯫ ꯃꯥ ꯌꯥꯟꯕꯗ ꯈꯨꯜ ꯑꯁꯤ ꯇꯨꯔꯩ ꯏꯔꯩ ꯆꯦꯜꯍꯟꯕꯤꯒꯅꯨ ꯍꯥꯏꯗꯅ ꯊꯧꯅꯤꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯌꯥꯝꯅ ꯈꯣꯡꯅꯥꯡ ꯑꯗꯨ ꯏꯔꯥꯠ ꯊꯧꯅꯤꯖꯔꯤꯉꯩ ꯑꯉꯛꯄꯅꯤ, ꯆꯥꯎꯔꯕ ꯈꯣꯡꯅꯥꯡ ꯄꯥꯟꯕꯤ ꯑꯗꯨꯒꯤ ꯃꯊꯛꯇꯒꯤ ꯀꯔꯤ ꯎꯆꯦꯛꯅꯣꯁꯨ ꯈꯪꯗꯦ, ꯃꯤꯅ ꯀꯞꯄꯗꯧꯅ ꯎꯆꯦꯛ ꯑꯃꯅ ꯂꯥꯡꯅ ꯈꯣꯡꯉꯛꯈꯤ꯫ ꯃꯈꯣꯜ ꯑꯗꯨ ꯇꯥꯔꯛꯄꯗ ꯃꯌꯥꯝꯁꯨ ꯃꯤꯄꯥꯏꯅꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯈꯣꯡꯅꯥꯡ ꯃꯊꯛ ꯑꯗꯨꯗꯒꯤ ꯁꯅꯥ ꯃꯆꯨꯒꯨꯝꯕ ꯎꯆꯦꯛ ꯑꯃ ꯈꯣꯡꯅꯥꯡ ꯑꯗꯨꯗ ꯑꯃꯨꯔꯛ ꯑꯅꯤꯔꯛ ꯑꯣꯟꯗꯨꯅ ꯈꯣꯡꯉꯝꯃꯒ ꯈꯨꯟꯌꯥꯏꯗ ꯍꯧꯕ ꯈꯣꯡꯅꯥꯡ ꯄꯥꯟꯕꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯃꯨꯛ ꯇꯣꯡꯉꯒ ꯈꯣꯡꯂꯛꯈꯤ꯫ ꯀꯣꯟꯅꯗꯤ ꯈꯣꯡꯅꯥꯡ ꯄꯥꯟꯕꯤ ꯑꯗꯨꯁꯨ ꯌꯥꯟꯅꯕ ꯃꯤ ꯊꯥꯔꯛꯈꯤ꯫ ꯈꯣꯡꯅꯥꯡ ꯑꯗꯨꯁꯨ ꯌꯥꯝꯅ ꯆꯥꯎꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯣꯡꯃꯗ ꯌꯥꯟꯕ ꯉꯝꯃꯝꯗꯦ꯫ ꯑꯁꯨꯝꯅ ꯈꯣꯡꯅꯥꯡ ꯑꯗꯨ ꯌꯥꯟꯕ ꯇꯪꯈꯥꯏ ꯆꯜꯂꯛꯄꯗ ꯃꯤꯑꯣꯏ ꯑꯃꯗꯤ ꯈꯣꯡꯅꯥꯡ ꯑꯗꯨꯒꯤ ꯃꯁꯥꯅ ꯅꯜꯂꯛꯄꯗꯒꯤ ꯈꯨꯗꯛꯇ ꯃꯐꯝ ꯑꯗꯨꯗ ꯃꯈꯨꯠ ꯃꯈꯣꯡ ꯇꯠꯇꯨꯅ ꯁꯤꯈꯤ꯫ ꯃꯗꯨꯗꯒꯤ ꯅꯣꯡ ꯅꯤꯅꯤ ꯈꯣꯡꯅꯥꯡ ꯑꯗꯨ ꯌꯥꯟꯕ ꯂꯦꯞꯄꯝꯃꯤ꯫ ꯈꯨꯟꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯃꯥꯏꯕ ꯃꯥꯏꯕꯤ ꯇꯥꯟꯅꯔꯒ ꯂꯥꯏ ꯑꯃꯨꯛ ꯈꯣꯏꯔꯝ ꯊꯣꯛꯑꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯥꯏꯕ ꯃꯥꯏꯕꯤꯁꯤꯡ ꯑꯗꯨꯅꯁꯨ ꯏꯁꯣꯔꯒꯤ ꯄꯥꯎꯖꯦꯜꯗꯨ ꯈꯨꯟꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯇꯝꯃꯛꯈꯤ꯫ ꯈꯣꯡꯅꯥꯡ ꯑꯁꯤ ꯌꯥꯟꯕꯗ ꯆꯌꯣꯜ ꯑꯃ ꯆꯪꯒꯅꯤ, ꯍꯥꯏꯕꯗꯤ ꯍꯞꯇꯥ ꯑꯃꯒꯤ ꯃꯇꯝ ꯆꯪꯒꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯏꯁꯣꯔ ꯑꯁꯤꯅ ꯃꯥꯕꯨ ꯌꯥꯟꯕ ꯇꯨꯞꯄ ꯌꯥꯎꯕ ꯃꯤꯑꯣꯏ 5 ꯑꯃꯁꯨ ꯂꯧꯈꯤꯒꯅꯤ ꯍꯥꯏꯔꯛꯈꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯈꯨꯟꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯨ ꯃꯁꯥ ꯃꯁꯥꯗ ꯂꯣꯏꯅ ꯃꯤꯄꯥꯏꯅꯔꯝꯃꯤ꯫ ꯑꯍꯟꯁꯤꯡ ꯑꯗꯨꯅꯁꯨ ꯈꯣꯡꯅꯥꯡ ꯑꯗꯨꯕꯨ ꯌꯥꯟꯕ ꯂꯥꯛꯄ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗꯁꯨ ꯋꯥꯐꯝ ꯑꯗꯨ ꯍꯧꯗꯣꯛꯑꯝꯃꯤ, ꯃꯈꯣꯏꯒꯤ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡꯒꯤꯗꯃꯛꯇ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯗꯤ ꯀꯌꯥ ꯊꯧꯁꯥ ꯋꯥꯁꯥꯗꯅ ꯈꯨꯝꯃꯛꯈꯤ, ꯀꯔꯤꯁꯨ ꯇꯧꯔꯣꯏ, ꯅꯍꯥꯟꯒꯤ ꯊꯧꯗꯣꯛ ꯑꯗꯨꯗꯤ ꯁꯣꯏꯗꯅ ꯎ ꯃꯁꯥ ꯀꯦꯜꯂꯛꯄꯗꯒꯤ ꯅꯟꯗꯨꯅ ꯁꯤꯈꯤꯕꯅꯤ꯫ ꯁꯤꯒꯨꯝꯕ ꯎꯖꯥꯎ ꯈꯣꯡꯅꯥꯡ ꯄꯥꯟꯕꯤ ꯀꯌꯥ ꯑꯃ ꯑꯩꯈꯣꯏꯅ ꯆꯤꯡꯗ ꯂꯝꯕꯦꯟ ꯁꯦꯝꯕꯒꯤ ꯌꯥꯟꯗꯨꯅ ꯂꯥꯛꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯐꯥꯎ ꯑꯩꯈꯣꯏ ꯑꯃꯠꯇ ꯀꯔꯤꯁꯨ ꯇꯧꯗꯦ, ꯅꯍꯥꯟꯒꯤꯗꯨꯗꯤ ꯗꯥꯎꯅꯤ ꯍꯥꯏꯗꯅ ꯏꯂꯥꯏ ꯂꯥꯏꯅ ꯈꯨꯝꯇꯣꯔꯛꯈꯤ꯫ ꯃꯈꯣꯏꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯑꯍꯜ ꯂꯃꯟꯁꯤꯡꯁꯨ ꯂꯣꯏꯅ ꯁꯥꯎꯅꯔꯛꯈꯤ꯫ ꯑꯗꯨꯒꯨꯝꯕ ꯃꯄꯤ ꯃꯄꯥ ꯅꯥꯏꯗꯕ ꯋꯥ, ꯉꯥꯡꯕ ꯌꯥꯕ ꯋꯥꯅꯤꯁꯨ ꯈꯪꯗꯦ, ꯌꯥꯗꯕꯅꯤꯁꯨ ꯈꯪꯗꯦ, ꯃꯈꯣꯏꯒꯤ ꯐꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯕꯤꯕꯒꯤ ꯋꯥꯅꯤ, ꯑꯗꯨꯒ ꯃꯈꯣꯏꯅ ꯊꯧꯁꯥꯗꯕ ꯍꯥꯏꯗꯅ ꯑꯍꯟꯁꯤꯡꯁꯨ ꯂꯣꯏꯅ ꯁꯥꯎꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ 4ꯅꯤ ꯁꯨꯕꯗ ꯈꯣꯡꯅꯥꯡ ꯑꯗꯨ ꯑꯃꯨꯛ ꯇꯨꯞꯅꯕ ꯌꯥꯟꯕ ꯍꯧꯅꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗꯁꯨ ꯑꯃꯨꯛ
ꯈꯣꯡꯅꯥꯡ ꯑꯗꯨ ꯌꯥꯟꯕ ꯃꯤꯑꯣꯏ ꯑꯃꯁꯨ ꯈꯣꯡꯅꯥꯡ ꯃꯆꯦꯠꯅ ꯀꯥꯞꯊꯣꯔꯛꯄꯗꯒꯤ ꯃꯕꯨꯛꯇ ꯌꯨꯡꯗꯨꯅ ꯈꯨꯗꯛꯇ ꯃꯐꯝ ꯑꯗꯨꯗ ꯊꯋꯥꯏ ꯂꯥꯟꯈꯤ꯫ ꯃꯇꯧ ꯀꯌꯥꯁꯤꯗ ꯀꯣꯟꯅꯗꯤ ꯈꯣꯡꯅꯥꯡ ꯌꯥꯟꯕ ꯂꯥꯛꯄ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯁꯨ ꯃꯈꯣꯏꯁꯨ ꯀꯔꯤ ꯋꯥꯈꯜ ꯈꯜꯂꯛꯑꯕꯅꯣ ꯈꯪꯗꯦ, ꯅꯨꯃꯤꯠ ꯑꯗꯨꯗ ꯆꯠꯈꯤꯕꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯃꯐꯝ ꯑꯁꯤꯗ ꯈꯣꯡꯅꯥꯡ ꯌꯥꯟꯕꯗꯨ ꯂꯥꯛꯈꯤꯗꯦ꯫ ꯈꯣꯡꯅꯥꯡ ꯄꯥꯟꯕꯤ ꯑꯗꯨꯁꯨ ꯌꯥꯟꯕ ꯇꯪꯈꯥꯏ ꯆꯜꯂꯛꯄꯗ ꯌꯥꯟꯕꯤꯅꯕ ꯃꯤ ꯂꯩꯇꯕꯗꯒꯤ ꯃꯆꯤ ꯂꯦꯡꯗꯅ ꯂꯩꯔꯝꯃꯤ꯫ ꯆꯦꯔꯛ ꯑꯁꯤꯗꯁꯨ ꯑꯩꯈꯣꯏ ꯈꯨꯟꯒꯤ ꯍꯥꯟꯅ ꯂꯩꯅꯥ ꯑꯀꯟꯕꯅ ꯅꯥꯔꯒ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡꯁꯨ ꯑꯃꯃꯝ ꯁꯨꯝ ꯇꯣꯏꯅ ꯁꯤꯕ ꯍꯧꯔꯛꯈꯤ꯫ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯑꯗꯨꯗꯁꯨ ꯒꯥꯔꯤ ꯂꯥꯟꯗꯨꯅ ꯂꯥꯛꯄꯗ ꯅꯨꯄꯤ ꯑꯃ ꯂꯦꯞꯄꯒ ꯍꯦꯛꯇ ꯂꯩꯔꯝꯃꯤ ꯍꯥꯏꯗꯅ ꯒꯥꯔꯤ ꯊꯧꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯁꯨ ꯃꯐꯝ ꯑꯗꯨꯗ ꯄꯥꯈꯠꯄꯗꯒꯤ ꯑꯦꯛꯁꯤꯗꯦꯟꯠ ꯀꯌꯥ ꯑꯃꯁꯨ ꯊꯣꯛꯈꯤ꯫ ꯃꯗꯨꯅ ꯅꯨꯃꯤꯠꯄꯨ ꯍꯦꯛ ꯇꯥꯈ꯭ꯔꯕꯗꯤ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯑꯗꯨ ꯂꯥꯟꯗꯨꯅ ꯃꯤꯑꯣꯏ ꯑꯃꯠꯇ ꯆꯠꯅꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯀꯤꯔꯕ ꯊꯧꯗꯣꯛ ꯀꯌꯥꯁꯤ ꯈꯨꯜ ꯑꯁꯤꯗ ꯁꯨꯝ ꯇꯣꯏꯅ ꯊꯣꯛꯆꯜꯂꯛꯄꯗꯒꯤ ꯈꯨꯟꯒꯤ ꯑꯣꯏꯕ ꯃꯤꯐꯝ ꯑꯃ ꯄꯥꯡꯊꯣꯛꯅꯔꯝꯃꯤ꯫ ꯑꯍꯟ ꯈꯔꯅꯁꯨ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯁꯨꯃꯥꯏꯅ ꯁꯨꯝ ꯈꯣꯡꯅꯥꯡ ꯑꯁꯤ ꯌꯥꯟꯕ ꯍꯧꯔꯨꯔꯒ ꯊꯝꯕꯁꯤ ꯇꯧꯍꯩꯗꯦ, ꯃꯁꯤꯅꯁꯨ ꯍꯦꯟꯅ ꯑꯩꯈꯣꯏꯗ ꯑꯋꯥꯕ ꯄꯤꯔꯛꯄꯅꯤ꯫ ꯌꯥꯟꯕꯒꯤ ꯌꯥꯟꯕ ꯍꯧꯈ꯭ꯔꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯈꯣꯡꯅꯥꯡ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯇꯨꯞꯅ ꯌꯥꯟꯗꯕ ꯌꯥꯔꯔꯣꯏ꯫ ꯑꯈꯪ ꯑꯍꯩ ꯈꯔ ꯇꯥꯟꯅꯔꯒ ꯈꯨꯜ ꯑꯁꯤꯗꯒꯤ ꯈꯣꯡꯅꯥꯡ ꯑꯁꯤ ꯌꯥꯟꯅꯕ ꯅꯨꯄꯥ ꯈꯔ ꯊꯣꯔꯛꯇꯕ ꯌꯥꯔꯣꯏ ꯍꯥꯏꯔꯝꯃꯤ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝꯁꯨ ꯍꯣꯏꯠ ꯍꯣꯏꯠ ꯍꯥꯏꯗꯅ ꯂꯣꯏꯅ ꯈꯨꯝꯅꯔꯛꯈꯤ꯫ ꯇꯧꯕꯗꯕꯨ ꯃꯥꯏꯕ ꯃꯥꯏꯕꯤ ꯇꯧꯔꯒ ꯂꯥꯏ ꯈꯨꯔꯝꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗꯗꯤ ꯈꯣꯡꯅꯥꯡ ꯑꯗꯨ ꯃꯈꯥ ꯇꯥꯅ ꯌꯥꯟꯕꯤꯅꯕ ꯃꯤꯑꯣꯏ ꯑꯃꯠꯇ ꯊꯨꯡꯅꯔꯛꯈꯤꯗꯦ꯫ ꯃꯔꯝꯗꯤ ꯀꯔꯤꯒꯨꯝꯕ ꯈꯣꯡꯅꯥꯡ ꯑꯗꯨ ꯌꯥꯜꯂꯨꯕ ꯃꯇꯝꯗ ꯇꯝꯕ ꯉꯝꯕ ꯅꯠꯇꯦ, ꯌꯥꯜꯂꯨꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯁꯨ ꯍꯤꯡꯒꯅꯤ ꯁꯤꯒꯅꯤ ꯍꯥꯏꯕꯁꯤ꯫ ꯃꯗꯨꯅ ꯃꯌꯥꯝꯁꯨ ꯂꯣꯏꯅ ꯀꯤꯅꯔꯝꯃꯤ꯫ ꯀꯣꯟꯅꯗꯤ ꯇꯧꯗꯕ ꯌꯥꯗꯕ ꯊꯕꯛ ꯑꯣꯏꯕꯅ ꯈꯣꯡꯅꯥꯡ ꯑꯗꯨ ꯌꯥꯟꯅꯕ ꯃꯤ ꯊꯤꯔꯛꯄꯗ ꯈꯨꯜ ꯑꯁꯤꯗ ꯂꯩꯕ ꯅꯍꯥ ꯈꯔꯅ ꯃꯈꯣꯏ ꯑꯣꯏꯅ ꯌꯥꯟꯒꯦ, ꯇꯧꯕꯗꯕꯨ ꯑꯩꯈꯣꯏꯁꯨ ꯊꯋꯥꯏ ꯈꯨꯕꯥꯛꯇ ꯍꯥꯞꯇꯨꯅ ꯈꯨꯜ ꯑꯁꯤꯒꯤ ꯈꯟꯗꯨꯅ ꯌꯥꯟꯗꯣꯔꯤꯕꯅꯤ, ꯃꯗꯨꯅ ꯄꯩꯁꯥ ꯈꯔ ꯄꯤꯔꯛꯎ, ꯈꯣꯡꯅꯥꯡ ꯑꯁꯤꯒꯤ ꯑꯌꯥꯟꯃꯟ ꯑꯣꯏꯅ ꯍꯥꯏꯔꯛꯈꯤ꯫ ꯋꯥꯐꯝ ꯑꯗꯨꯗ ꯃꯌꯥꯝꯁꯨ ꯌꯥꯅꯕꯗꯒꯤ ꯅꯍꯥ 5-6ꯅ ꯈꯣꯡꯅꯥꯡ ꯑꯗꯨ ꯃꯈꯥ ꯇꯥꯅ ꯌꯥꯟꯊꯕ ꯑꯃꯨꯛ ꯍꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯟꯗꯛꯇꯤ ꯈꯣꯡꯅꯥꯡ ꯑꯗꯨ ꯌꯥꯜꯂꯤꯉꯩꯗꯗꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯀꯔꯤꯁꯨ ꯇꯧꯔꯝꯗꯦ꯫ ꯃꯄꯨꯡ ꯐꯥꯅ ꯈꯣꯡꯅꯥꯡ ꯄꯥꯟꯕꯤ ꯑꯗꯨꯁꯨ ꯌꯥꯟꯊꯔꯝꯃꯤ꯫ ꯇꯧꯕꯗꯕꯨ ꯀꯣꯟꯅ ꯈꯣꯡꯅꯥꯡ ꯑꯗꯨ ꯌꯥꯟꯕ ꯂꯣꯏꯈ꯭ꯔꯕ ꯃꯇꯨꯡ ꯈꯣꯡꯅꯥꯡ ꯑꯗꯨ ꯌꯥꯜꯂꯨꯔꯤꯕ ꯈꯨꯟꯒꯤ ꯅꯍꯥ ꯄꯥꯈꯪꯁꯤꯡ ꯑꯗꯨꯁꯨ ꯃꯊꯪ ꯗꯁꯥ ꯇꯥꯕ ꯍꯧꯔꯛꯈꯤ꯫ ꯈꯔ ꯑꯃꯅ ꯀꯟꯅ ꯅꯥꯔꯛꯄ, ꯈꯔ ꯑꯃꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯑꯋꯥ ꯑꯅꯥ ꯇꯥꯍꯜꯂꯛꯄ, ꯑꯁꯤ ꯑꯅꯥ ꯊꯣꯛꯍꯟꯕ ꯀꯤꯔꯕ ꯃꯇꯧ ꯀꯌꯥꯁꯤ ꯇꯧꯔꯛꯈꯤ꯫ ꯈꯣꯡꯅꯥꯡ ꯄꯥꯟꯕꯤ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯍꯣꯇꯦꯜ ꯐꯝꯗꯨꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅꯁꯨ ꯑꯁꯨꯝꯅ ꯍꯥꯏꯅꯔꯛꯈꯤ, ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯑꯗꯣꯝꯗꯒꯤ ꯅꯨꯄꯤ ꯑꯃꯅ ꯀꯞꯄꯒꯤ ꯃꯈꯣꯟ ꯇꯥꯏ꯫ ꯑꯍꯤꯡ ꯑꯊꯦꯡꯕꯗꯁꯨ ꯌꯨꯝꯁꯤꯡ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯃꯤꯡ ꯃꯄꯥꯟꯗꯒꯤ ꯍꯦꯛꯇ ꯀꯧꯊꯣꯔꯛꯏ ꯍꯥꯏꯅꯔꯛꯈꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯗꯨꯗ ꯊꯨꯔꯒꯁꯨ ꯅꯨꯄꯤ ꯑꯃ ꯋꯥꯁꯨ ꯂꯥꯡꯁꯨ ꯉꯥꯡꯗꯅ ꯇꯨꯡ ꯑꯣꯟꯗꯨꯅ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯑꯗꯥꯏꯗ ꯍꯦꯛꯇ ꯆꯪꯈꯤ ꯍꯥꯏ꯫ ꯐꯅ ꯃꯁꯤ ꯑꯣꯏꯗꯨꯅꯁꯨ ꯀꯌꯥ ꯊꯣꯏꯗꯣꯛꯅ ꯌꯨꯝꯁꯤꯡ ꯑꯗꯨꯗ ꯑꯀꯥꯏꯕꯗꯤ ꯄꯤꯔꯝꯗꯦ ꯍꯥꯏꯅꯔꯛꯈꯤ꯫ ꯑꯁꯤꯒꯨꯝꯕ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯆꯦꯔꯛ ꯑꯁꯤꯗ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏ ꯁꯥꯒꯩꯒꯤ ꯄꯨꯄꯨ ꯑꯃꯁꯨ ꯅꯣꯡꯃꯗꯤ ꯆꯠꯇꯕ ꯌꯥꯗꯕ ꯊꯕꯛ ꯑꯃ ꯆꯠꯂꯨꯔꯒ ꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯄꯗ ꯈꯔ ꯊꯦꯡꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯄꯨꯄꯨꯅ ꯃꯥꯒꯤ ꯁꯥꯏꯀꯜ ꯑꯗꯨ ꯁꯨꯝ ꯊꯧꯗꯨꯅ ꯈꯨꯟꯖꯤꯟ ꯃꯄꯥ ꯍꯦꯛ ꯌꯧꯁꯜꯂꯛꯄꯗ ꯃꯐꯝ ꯑꯗꯥꯏꯗ ꯀꯤꯅꯕꯗꯒꯤ ꯃꯤ ꯑꯃꯠꯇ ꯆꯠꯂꯝꯈꯤꯗꯦ ꯍꯥꯏ꯫ ꯄꯨꯄꯨꯁꯨ ꯈꯣꯡꯅꯥꯡ ꯌꯥꯟꯈꯤꯕ ꯃꯈꯣꯡ ꯑꯗꯥꯏꯗ ꯌꯧꯁꯜꯂꯛꯄꯗ ꯃꯁꯥꯗ ꯑꯀꯤꯕ ꯈꯔꯗꯤ ꯄꯣꯛꯑꯝꯃꯤ꯫ ꯂꯝꯁꯤꯕꯨ ꯀꯣꯜꯂꯤꯕ ꯏꯁꯣꯔ ꯑꯁꯤꯗꯁꯨ ꯄꯨꯄꯨꯒꯤ ꯃꯊꯃꯣꯏꯗ ꯅꯤꯡꯖꯔꯝꯃꯤ, ꯅꯆꯥꯅꯅꯦ ꯑꯩꯍꯥꯛꯅ ꯌꯨꯝ ꯇꯝꯅ ꯂꯥꯛꯄꯗ ꯈꯨꯗꯣꯡꯊꯤꯕ ꯅꯪꯍꯟꯕꯤꯒꯅꯨ ꯍꯥꯏꯗꯅ꯫ ꯑꯁꯨꯝꯅ ꯄꯨꯄꯨꯅ ꯃꯆꯤꯟꯗ ꯁꯣꯟꯗꯨꯅ ꯁꯥꯏꯀꯜ ꯑꯗꯨ ꯁꯨꯝ ꯊꯧꯔꯛꯄꯗ ꯈꯨꯟꯖꯤꯟ ꯍꯦꯛ ꯌꯧꯔꯛꯄꯗ ꯂꯝꯕꯦꯟ ꯃꯌꯥꯏꯗ ꯅꯨꯄꯤ ꯑꯃ ꯇꯨꯡ ꯑꯣꯜꯂꯒ ꯁꯨꯝ ꯆꯠꯂꯝꯕꯗꯒꯤ ꯃꯈꯨꯠ ꯁꯠ ꯂꯥꯎꯅ ꯈꯠꯂꯒ ꯄꯨꯄꯨꯗ ꯈꯥꯝꯃꯨ ꯍꯥꯏꯔꯛꯈꯤ꯫ ꯅꯨꯄꯤ ꯑꯗꯨ ꯎꯕꯗ ꯄꯨꯄꯨꯁꯨ ꯃꯁꯥꯗ ꯈꯪꯖꯔꯝꯃꯤ, ꯃꯥꯒꯤ ꯃꯥꯡꯗ ꯊꯠꯂꯒ ꯈꯥꯝꯃꯛꯏꯕ ꯅꯨꯄꯤꯁꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯅꯠꯇꯦ, ꯈꯣꯡꯅꯥꯡꯁꯤꯕꯨ ꯁꯥꯒꯣꯟꯅꯔꯤꯕ ꯂꯥꯏꯔꯦꯟꯕꯤ ꯏꯃꯥꯅꯤ ꯍꯥꯏꯕꯁꯤ ꯄꯨꯄꯨꯅ ꯈꯪꯉꯛꯈꯤ꯫ ꯃꯗꯨꯗ ꯄꯨꯄꯨꯁꯨ ꯋꯥ ꯃꯆꯦꯠ ꯑꯃꯠꯇ ꯉꯥꯡꯗꯅ ꯁꯥꯏꯀꯜ ꯑꯗꯨ ꯅꯨꯄꯤ ꯑꯗꯨꯅ ꯂꯦꯞꯄꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯈꯤꯇꯪ ꯍꯦꯟꯇꯣꯛꯑꯒ ꯈꯥꯝꯃꯝꯃꯤ꯫ ꯏꯁꯣꯔ ꯂꯩꯔꯤꯕ ꯖꯒꯥ ꯑꯗꯨꯁꯨ ꯄꯨꯡꯉꯥꯟ ꯍꯦꯛ ꯉꯥꯜꯂꯤ ꯍꯥꯏ꯫ ꯑꯇꯩ ꯖꯒꯥꯗꯅ ꯏꯁꯨꯛ ꯁꯨꯛꯑꯒ ꯌꯥꯝꯅ ꯃꯝꯃꯤ ꯍꯥꯏ꯫ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯥꯏꯊꯣꯡ ꯑꯗꯨꯗꯤ ꯄꯨꯄꯨꯅ ꯎꯕ ꯐꯪꯉꯝꯈꯤꯗꯦ, ꯇꯨꯡ ꯑꯣꯜꯂꯒꯁꯨ ꯌꯦꯡꯉꯨꯗꯦ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯄꯨꯄꯨꯅ ꯁꯥꯏꯀꯜ ꯑꯗꯨ ꯈꯥꯝꯗꯨꯅ ꯂꯩꯔꯤꯉꯩ ꯁꯥꯏꯀꯜ ꯃꯅꯤꯡ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃ ꯇꯣꯡꯈꯠꯂꯛꯄꯒꯤ ꯃꯑꯣꯡꯗ ꯁꯥꯏꯀꯜ ꯑꯗꯨ ꯏꯂꯨꯝ ꯂꯨꯝꯊꯔꯛꯈꯤ ꯍꯥꯏ꯫ ꯃꯇꯝ ꯑꯗꯨꯗꯁꯨ ꯄꯨꯄꯨꯅ ꯃꯃꯥꯏꯗꯨ ꯃꯅꯤꯡ ꯍꯟꯅ ꯃꯆꯦꯠ ꯑꯃꯗ ꯂꯩꯊꯣꯛꯑꯝꯗꯦ, ꯃꯔꯝꯗꯤ ꯄꯨꯄꯨꯁꯨ ꯈꯪꯖꯔꯝꯃꯤ, ꯇꯨꯡ ꯑꯣꯟꯅ ꯍꯦꯛ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯉꯨꯕꯗ ꯑꯀꯤ ꯑꯈꯪ ꯑꯃ ꯍꯦꯛ ꯅꯪꯈꯤꯕꯗ ꯈꯨꯗꯣꯡꯊꯤꯕ ꯅꯪꯒꯅꯤ ꯍꯥꯏꯕꯁꯤ꯫ ꯃꯗꯨꯅ ꯄꯨꯄꯨꯒꯤ ꯃꯊꯃꯣꯏꯗ ꯑꯣꯏꯅ ꯏꯁꯣꯔ ꯑꯗꯨꯗ ꯍꯥꯏꯖꯔꯝꯃꯤ, ꯅꯆꯥꯅꯅꯦ ꯑꯩꯍꯥꯛꯅ ꯈꯪꯗꯕꯗꯒꯤ
Imana chatlamba lambel asida samduna laksarure. Apangma nachana naini. Khudong thibadi nanghanbiganu. Yumtadi yaujakige haidana. Pupugi thamoida ningjaraga cycle adu otpa haurakhi. Matam adudasu cycle maning aduda. Mi ama tongmadongna ilumlum tharakhi. Pupusu yumtadi yauhanbiyu haidana. Ningjaraga cycle adu sum thorakpada. Thungan mapa yoksala amdaida. Cycle adu amuk khangyang thorakhi. Tungwana yang thoba matamdasu. Lambien sorok aduda angawba phizona leitengbi. Nupi ama sum tamna satki hai. Yum hek yauba kasu numitu. Pupusu masada kariso thuidokpa tawrongkhide. Konadi halama lai guru mayam ama tanaraga. Khongnang makhong aduda lai khuram thoami. Masigi matung matang khra leiraga. Khulladuda han yamna oirabe nupi amagi mamangda. Isora duna sumna hairami. Mapam aduda khongnang maru phukdribadu. Jaga adudagi khun iroi loibada hauriba. Khongnang adugi manakta thambiyu hairakpadagi. Mayamna khongnang maru adu hanagi mafam adudagi khun iroi loibada huba khongnang adugi manakta thambirami. Madudagi amuk hana misi mina toiramba amadi soraduna thoambadu phakhi. Lamen sorok adugi manaktasu maiba maibi tanarga laisang macha amasu puthokpirami. Hojikte akhusu athengarak yumda halakpada kaya thuidongna wakhanda kibadi pokhidre. Masini miyam masigi tentakpa rian hore story pathangi wari thagalakpada miyam punamuk thengnarasi. Asigidi miyamdagi kainanaba bidai lokjari.